Thonglaubi terror attack ama lerana NIA thijiliba case asi tha ama pharba phawba investigation gi progress miyam da update tawdribasi karigino case asi da kankhadingba chawba mi khara accuse ona yawrabra haibagi singnaba leire socio political commentator Songtham Bijoy High SNC exam gi result authokre IDP mahiroi sahumga kuntaret pass tawkhre Kna-B na Phajinruraba Olina Assam Rifle Kanba Ngamkhre foreign aggregation haibagi report langakta lakpa leitri Govindas India ki proxy war khutak lepkadabani loop taruk Suvendhu minister mangaga loina West Bengal gi CM Oina Wasak Lwkhre Zetsoro namli amadi wangli village singna home minister Govindas lusingtuna MLA team ama satuna hakthena yengsingkhre Sarangpat ring road haibadi Sarangpat 2 isam khunaugi hojik black topping tawriba sida karang thoning daba thodok thokhraba matungda 14 club N apunba maira paibi coordinating committee 5 village Sarangpat isam khunau bengi thoksom and nepra company gi apunba body ga department gi staff sing amadi contractor yauna phamina dru wari chanaraba matung punna survey chatuni yengminare aduga asoiba jaga sing amu khana semba aduga department na niyom chumna yengsin biduna lambi asi athuba matamda black topping losin bahina yanaki masida club anina konba jaga sing da makha tarakpada corporation biduna makha tana khusan maduna thabak makha chathan ba amadi yengsin binabasu coordinating body asigi maikai degi apin tawjari ai sauning body laradana noning ba mayapsulae papung Bijoy do magi masa masu lairagadi phajana hidak lang thak bija biraga potha hanbiro ai awai khum tawraga manaba pamjade lemde songthok songsin tawba hanuba moi gumbana politics sanabada leibak si loidawre haina arambai tengol gi lusingpure oriba korongan ba khomana phongdokli